Russia amasung Ukraine gi landfam karamba maongda lakadori US amasung NATO gi maikedi yamna kanna honaduna ceasefire poraknabagi damakta honakiba khongthang adugi manung chana Zelensky gi maitui gi phongdokhiba leiba anisi gi oiba president unaduna famminabagi oiba wari adu Putin gi maikedi gi directly reject tawrakraba matung asida hauji USA gi maikedi gi UK da nuclear weapons sing deliver tawba haujilakre Nakalama Romda, Matam Queen the Gilushinmangam than a chain and Lagliba, Azerbaijan Amasung Armeniagi, Nakora Karavagi Oibu region Asigi Oiba, Chain of Asigi Matang the Sogna River land from Assi ceasefire Puraknabaki Damak the Ian Hanba Oina, Russia Gimahuta, US Oina Mediata Handuna Nakal and Gimakadi Wari Sagadori. Male Masigi Oina Tokliba conflicting Asigi Manunda, Manataba Midang, Ani Yang Bami Kalup Anile, Ian Hanbagi Kambu Sina, Sogna River land from Assi. Nuclear weapons asi kaidong the season naroi karigumba season aba taragadi nakal animak the loina mak mangzagani mipum kuding mak mangzagani karigidamak the land tauribano land tauba haibasi country edu karigumba kana bakara fangnabagi damak the tauribani nuclear weapons season aba taragadi mang the lady baduna su season kadawinina pulap oina mangminagani haiba wakalonda ama anisuba kanglup ki oiba miyasing asina hauzik lairiba conflicting asigi manungda karigumba country amagi maikedi existential crisis yausilaklaba aikoi si laikigada leiroidara haibagi oiba fibam adu yausilakpa taragadi aikoi leitana malem asi leihobagi damakta kari belu leiribagi mangba taragadi punna mangminagani khanduna weapons sing asi sijinnabada pamuраktaba kiraktabagi oiba thaunasing adu lakpa yabagi fibam da leire haiba sijinnarkani haiba khanjaba kangbu ama matam kuirabagi tungda USA hairiba country asigi oiba nuclear weapon asi UK ki oiba military base ama khakta thungduna leirare US ki maikedi UK da station tawduna thamlakliba nuclear bomb asi B6112 gravity bomb hairiba asini hairiba khulai asi tactical nuclear weapons ama khangni nuclear bomb singi manungda tactical nuclear weapon hairiba asina mapangal khara sonba khara pikpa particular oiba target ama khakta yeknabagi oina leiriba military base natragana military unit ta target tawduna hairiba mafam adu chapchana hit tawhanbada sizinaba khulaini masigi oiba maru oiba develop tawrakpagi oiba maram asi karigumba landfam ama thokpa matamda yegnaba singi maikedi invest tawraktuna yamna hena henjilakpa taragadi hairiba khulaising azina sangsilakliba landmising aduda khaktamak target tawduna sokhallaba matungda atopa micham praja singdi sokhandana maduda sunatana chatharakliba attack aduna hit tawkraba mafam adu radiation chaitoktuna leirabanina invading force oiriba atopa landmising aduna changsilakpa yadabadagi hairiba mafam aduda buffer zone ama oina create tawnabagi damakta semu khulaini karigi damakta USA na masigumlaba khulai asi matam kuirabagi tungda UK hairiba country asida amuk station tawraklibano haibasigi oiba wahangni hauzik songnariba Russia amasung Ukraine gi oiba landfam asida Russia gi amata ngairaba chapchana Europe ta maki damakta lepiba country Belarus hairiba Ukraine gi northern thangba sarukta leiriba hairiba country asigi lamfawa season aduna Russian landmishing gi maikedi gi Ukraine invade tawkiba country asida Russia gi maikedi ki nuclear weapons sing mamangi sahi 2024 da station tawba haukre masida Russia gi maikedi gi aduki mati yamne advance oibani hairiba nuclear weapons sing puba ngamba Iskander missile asisu yauribani Russia gi maikedi gi Ukraine gi oina leiriba conflict asi yengduna masida shunatana NATO gi oina lakliba expansion asida Ukraine khakta natana Finland na Sweden na singba country sing asisu NATO yausilakpa kaya sing asi yengduna Belarus hairiba mafam asida maki oiba nuclear weapon asi thamlakhibani masigi pahu moina USA gi maikedi gi Russia na Europe ta naksinduna nuclear weapon achoba sing asi nongma gi changsinduna thamlakliba asigi pakhumni haiduna UK da makogi oiba khulai asisu thamjalaklibani Taubatabu USA na UK hairiba country asidi Russia da kisu lapto Ukraine da kisu lapto hairiba mafam asida nuclear weapon asi station tawrakliba si karigino haiba wang asini karigumba landfam ama songnaba matamda country amabu maikei kayadagi koishindona attack tawba ngambagi oiba capabilities leiba haiba si landfam amada aduki matik yam chawba khudong chaba ama khangni maramaduna lakadoriba matam asida karigumba Ukraine amasung Russia gi landfam asi chawthorakpa taragadi US ki maikei gi Russia abu kushinduna leiba mafam kaya amada yariba makai khulaising asi thamauba taragadi matam ama hekta da karamba maikei digi no khangogdana ama hekta gi attack torakbada Russia gi maikei digi maduba intercept tawba ngamogdabagi yamna chawba chance leigadoribani nakalamurumda hauzik NATO European Union amasung US ki maikei digi Ukraine mu mateng pangduna Russia ga songnariba landfam asibu maikei tanabagi damakta mai pangnabagi damakta honajaba tarakasu Ukraine gi hauzik leiriba lenga asi nongbi yamna luba phibam amada laksilakli hauzik Ukraine gi mafam kaya amada aduki matik yamlaba miwi lak kaya ama thoraktuna
ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯖꯦꯂꯦꯟꯁꯀꯤꯒꯤ ꯑꯣꯏꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯔꯞꯁꯟꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯆꯥꯔꯖ ꯑꯗꯨꯕꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯑꯗꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯟꯒꯤ ꯅꯃꯥꯗ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗꯒꯤ ꯂꯥꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨꯅ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯡꯉꯥꯏꯔꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡꯅ ꯋꯥꯔꯤꯕ ꯑꯁꯤ ꯄꯥꯝꯗ꯭ꯔꯦ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯍꯟꯕꯤꯔꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯅ ꯀꯟꯈꯠꯂꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯄꯥꯡꯂꯛꯄ ꯃꯇꯦꯡꯁꯤꯡꯁꯨ ꯃꯇꯝ ꯑꯃꯗ ꯂꯥꯛꯂꯝꯕ ꯑꯗꯨꯗꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯧ ꯇꯥꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯄꯤꯕ ꯉꯝꯂꯛꯇꯕꯗꯒꯤ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯄꯤꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯁꯤꯒꯨꯝꯂꯕ ꯄ꯭ꯔꯦꯁꯔ ꯀꯌꯥꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯃꯔꯝꯅꯅꯤ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯁꯤꯁꯐꯥꯌꯔ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯄꯨꯁ ꯇꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯏꯟꯚꯥꯏꯠ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯔꯁꯤꯌꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯄꯟꯂꯤ ꯔꯤꯖꯦꯛ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯁꯤ ꯀꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯑꯁꯤꯗꯕꯨ ꯌꯦꯡꯅꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯔꯁꯤꯌꯥꯒꯤ ꯍꯦꯛ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯣꯏꯔꯤꯕ ꯀꯣꯀꯁꯁ ꯔꯤꯖꯟ ꯑꯁꯤꯗ USAꯒꯤ ꯑꯣꯏꯕ ꯏꯟꯐ꯭ꯂꯨꯑꯦꯟꯁ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯑꯖꯔꯕꯩꯖꯥꯟ ꯑꯃꯁꯨꯡ ꯑꯥꯔꯃꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯣꯏꯕ ꯅꯥꯏꯗꯕ ꯂꯥꯟꯐꯝ ꯑꯃꯗ ꯑꯗꯨꯃꯛ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯂꯥꯟ ꯁꯣꯛꯅꯕ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯁꯤꯁꯐꯥꯌꯔ ꯄꯨꯔꯛꯇꯨꯅ ꯃꯇꯝ ꯈꯔ ꯇꯨꯃꯤꯟ ꯂꯩꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯂꯥꯟ ꯁꯣꯛꯅꯕ ꯃꯁꯤꯒꯤ ꯁꯔꯀꯜ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯕ ꯅꯥꯏꯗꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ ꯅꯣꯀꯣꯔꯅꯣ ꯀꯥꯔꯥꯕꯥꯛ ꯍꯥꯏꯔꯤꯕ ꯂꯝ ꯃꯆꯦꯠ ꯑꯁꯤ ꯃꯨꯟꯅꯕꯒꯤꯗꯃꯛꯇ ꯁꯣꯛꯅꯔꯤꯕ ꯑꯥꯔꯖꯔꯕꯩꯖꯥꯟ ꯑꯃꯁꯨꯡ ꯑꯥꯔꯃꯦꯅꯤꯌꯥꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯀꯟꯇ꯭ꯔꯤ ꯑꯅꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯆꯠꯀꯗꯕ ꯄꯔꯃꯤꯅꯦꯟꯠ ꯁꯣꯂꯨꯁꯟ ꯑꯣꯏꯕ ꯌꯥꯕ ꯃꯑꯣꯡ ꯑꯃꯗ ꯁꯤꯁꯐꯥꯌꯔꯒꯤ ꯑꯣꯏꯕ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯛꯂꯤꯕꯁꯤ ꯑꯥꯔꯃꯦꯅꯤꯌꯥ ꯑꯃꯁꯨꯡ ꯑꯖꯔꯕꯩꯖꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤꯒꯤ ꯊꯣꯔꯛꯂꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯔꯦ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯄꯨ ꯃꯤꯗꯤꯌꯦꯠ ꯇꯧꯗꯨꯅ ꯑꯅꯤꯁꯤꯕꯨ ꯌꯥꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯃ ꯆꯠꯊꯕ ꯃꯇꯝꯗ ꯔꯁꯤꯌꯥ ꯈꯛꯇꯅ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯅ ꯔꯁꯤꯌꯥꯕꯨ ꯌꯥꯝꯅ ꯊꯥꯖꯕ ꯅꯠꯇ꯭ꯔꯒꯅ ꯀꯤꯕ ꯃꯈꯣꯏꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯇ ꯆꯠꯄ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯟꯗꯛ ꯅꯧꯍꯧꯅꯅ ꯄꯔꯃꯤꯅꯦꯟꯠ ꯄꯤꯁ ꯑꯃ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯄꯤꯁ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯔꯁꯤꯌꯥꯗꯤ ꯌꯥꯎꯈꯤꯗ꯭ꯔꯦ ꯔꯁꯤꯌꯥꯒꯤ ꯃꯍꯨꯠꯇ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡ ꯑꯃꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥꯅ ꯑꯣꯏꯅ ꯃꯦꯗꯤꯌꯦꯠ ꯇꯧꯗꯨꯅ ꯅꯥꯀꯜ ꯑꯅꯤ ꯑꯁꯤꯕꯨ ꯌꯥꯅꯕ ꯄꯣꯔꯛꯍꯟꯒꯗꯧꯔꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯄꯨꯇꯤꯟꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯇ꯭ꯔꯝꯞꯅ ꯑꯣꯏꯅ ꯂꯧꯁꯤꯟꯈꯤꯕ ꯑꯁꯤꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯄꯨꯇꯤꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯂꯤꯉꯩꯗ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯍꯧꯗꯕꯅ ꯃꯍꯥꯛꯀꯤ ꯍꯦꯛ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ USꯗ ꯑꯣꯏꯅ ꯅꯛꯁꯤꯟꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯁꯤꯌꯥꯒꯤ ꯃꯥꯡꯖꯕ ꯑꯃꯗꯤ ꯑꯣꯏꯒꯗꯧꯔꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯥꯅ ꯈꯔ ꯗꯣꯃꯤꯅꯦꯠ ꯇꯧꯅ ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯂꯥꯟꯐꯝ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯃꯥꯡꯖꯕ ꯀꯌా ꯑꯃ ꯊꯣꯔꯛꯂꯤ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯏꯁꯋꯥꯔꯗ ꯑꯦꯛꯁꯄꯥꯟꯁꯟ ꯑꯁꯤꯁꯨ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩꯗ ꯐꯤꯟꯂꯦꯟ ꯁ꯭ꯋꯤꯗꯦꯟꯅꯆꯤꯡꯕꯁꯨ ꯌꯥꯎꯁꯤꯟꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯇ ꯆꯠꯂꯝꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯁꯨ US ꯌꯧꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅꯤ